ꯑꯍꯥꯟꯕꯃꯛꯇꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯀꯣꯅꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯤꯔꯣꯟ ꯈꯪꯕ ꯍꯨꯏ꯫ ꯊꯥꯏꯅ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯃꯗ ꯑꯄꯤꯛꯄ ꯈꯨꯟ ꯑꯃꯗ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯥꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯖꯕ ꯃꯤꯔꯣꯟ ꯈꯪꯕ ꯍꯨꯏ ꯑꯃꯈꯛꯇꯤ ꯂꯩꯔꯝꯃꯤ꯫ ꯍꯨꯏ ꯑꯁꯤꯒꯤ ꯃꯃꯤꯡꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯅ ꯗꯨꯝꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯗꯨꯝꯕ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤ ꯃꯇꯝ ꯀꯌꯥ ꯑꯍꯜ ꯑꯅꯤ ꯑꯁꯤꯒ ꯂꯣꯏꯅꯔꯛꯄꯅ, ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯛꯄꯅ ꯃꯍꯥꯛꯅꯁꯨ ꯃꯄꯨ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯤꯡꯖꯔꯝꯃꯤ ꯑꯃꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤꯅ ꯍꯨꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ ꯑꯃꯗꯤ ꯂꯨꯅ ꯆꯥꯟꯅ ꯃꯆꯥꯗ ꯃꯆꯥꯗꯧꯅ ꯌꯣꯛꯆꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯕꯣꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯩꯅꯥꯇꯣꯝꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯊꯣꯛꯄ, ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯕꯁꯨ, ꯀꯅꯥ ꯑꯃꯒ ꯍꯤꯡꯃꯤꯟꯅꯗ꯭ꯔꯕꯁꯨ, ꯃꯃꯤꯠꯇ ꯃꯆꯥ ꯎꯗ꯭ꯔꯕꯁꯨ, ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯁꯨ ꯍꯨꯏ ꯑꯁꯤꯒ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯦꯟꯊꯣꯛꯆꯅ ꯍꯤꯡꯖꯕ ꯃꯤꯁꯛ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯍꯜ ꯑꯅꯤ ꯑꯁꯤꯒꯤ ꯍꯦꯛ ꯌꯨꯝꯊꯪꯅꯕꯗ ꯀꯂꯛ ꯃꯤꯍꯧ ꯌꯥꯝꯅ ꯆꯥꯎꯕ ꯄꯤꯁꯛ ꯀꯧꯕ ꯍꯨꯔꯥꯟꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯅꯣꯡꯃꯒꯤ ꯄꯣꯠꯆꯩ ꯑꯃ ꯍꯨꯔꯥꯜꯍꯧꯗ꯭ꯔꯒꯗꯤ ꯇꯨꯝꯕ ꯌꯥꯗꯕ, ꯑꯃꯁꯨꯡ ꯃꯍꯥꯛ ꯂꯩꯀꯥꯏ ꯈꯨꯟ ꯑꯁꯤꯒꯤ ꯃꯤꯊꯤꯡꯒꯥꯏ ꯑꯣꯏꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯈꯨꯟ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯤ ꯍꯦꯛ-ꯈꯠꯅꯕꯗ ꯄꯤꯁꯛꯅ ꯌꯥꯎꯗꯕ ꯃꯐꯝ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯍꯟꯆꯛ-ꯉꯥꯆꯛ ꯁꯥꯗꯨꯅ ꯑꯃꯗ ꯑꯃ ꯑꯃꯨꯛ ꯍꯥꯏ, ꯑꯃꯗ ꯑꯃ ꯑꯃꯨꯛ ꯇꯝ, ꯑꯃꯒ ꯑꯃꯒ ꯈꯠꯅꯍꯟꯗꯨꯅ ꯃꯍꯥꯛ ꯅꯣꯛꯆꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯒ ꯃꯍꯥꯛ ꯅꯨꯡꯉꯥꯏꯖꯗꯨꯅ ꯑꯗꯨꯃꯛ ꯃꯇꯝ ꯂꯦꯟꯖꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯕ ꯅꯨꯄꯥꯅꯤ꯫ ꯄꯤꯁꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤꯁꯨ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛ ꯌꯨꯝꯖꯥꯎ ꯑꯃꯗ ꯃꯊꯟꯇ ꯂꯩꯗꯨꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯤꯋꯥ ꯉꯥꯡꯅꯕ ꯆꯠꯄ ꯍꯨꯔꯥꯟꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯀꯩꯅꯥꯇꯣꯝꯕꯤ ꯑꯃꯗꯤ ꯏꯕꯣꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ, ꯑꯋꯥꯕ ꯂꯩꯇ, ꯃꯈꯣꯏ ꯑꯅꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗ ꯌꯨꯝꯊꯪꯅꯕ ꯄꯤꯁꯛꯅ ꯍꯦꯛ ꯍꯦꯛ ꯌꯩꯈꯥꯏ-ꯊꯤꯟꯒꯥꯏꯕ ꯄꯤꯔꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯍꯥꯛꯅ ꯈꯠꯅꯕ ꯍꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯨꯝꯃꯛꯅꯕ ꯍꯥꯏꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯕꯣꯜ ꯑꯃꯁꯨꯡ ꯀꯩꯅꯥꯇꯣꯝꯕꯤꯗꯤ ꯅꯣꯡꯃꯇꯁꯨ ꯑꯣꯟꯖꯟꯅꯗꯨꯅ ꯃꯍꯥꯛꯀ ꯈꯠꯅꯔꯝꯗꯦ꯫ ꯃꯤ ꯈꯠꯅꯕ ꯄꯥꯝꯖꯗꯕ ꯏꯕꯣꯜ ꯑꯃꯁꯨꯡ ꯀꯩꯅꯥꯇꯣꯝꯕꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯖꯔꯝꯃꯤ꯫ ꯏꯕꯣꯜꯅ ꯗꯨꯝꯕꯕꯨ ꯃꯆꯥꯗ ꯃꯆꯥꯗꯧꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯀꯧꯏ, "ꯄꯥꯒꯤ ꯗꯨꯝꯕ, ꯄꯥꯒꯤ ꯗꯨꯝꯕ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯠꯁꯤ ꯂꯥꯛꯑꯣꯅꯦ ꯃꯃꯥ ꯅꯪꯕꯣ, ꯃꯃꯥ ꯀꯩꯅꯥꯇꯣꯝꯕꯤ, ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯅꯦ? ꯅꯪꯕꯨ ꯍꯅꯨꯊꯪꯁꯤꯗ ꯀꯔꯤ ꯀꯦꯔꯤꯕꯒꯦ? ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯅꯨꯡꯁꯤꯠ ꯆꯥꯔꯨꯁꯦꯅ ꯆꯠꯄꯁꯤꯗ ꯀꯔꯤ ꯐꯤꯖꯣꯜ ꯍꯣꯡꯂꯤꯒꯦ ꯅꯪꯕꯣ? ꯀꯩꯅꯥꯇꯣꯝꯕꯤ ꯅꯪꯕꯨ ꯂꯣꯏꯔꯕ꯭ꯔꯣ?" "ꯑꯣ ꯂꯣꯏꯔꯦ ꯂꯣꯏꯔꯦ, ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥ, ꯍꯅꯨꯔꯁꯨ ꯀꯦꯕ ꯌꯥꯗ꯭ꯔꯕꯣ ꯑꯩꯕꯣ? ꯀꯅꯥꯝꯇꯅ ꯌꯦꯡꯕꯤꯗ꯭ꯔꯁꯨ ꯗꯨꯝꯕꯒꯤ ꯃꯄꯥ ꯏꯕꯣꯜꯒꯅ ꯌꯦꯡꯕꯤꯔꯗꯤ ꯌꯥꯔꯦ꯫ ꯇꯥꯏꯕꯣꯜꯅ ꯐꯖꯩ ꯍꯥꯏꯕꯁꯤꯅꯦ ꯑꯩꯅ ꯉꯥꯏꯔꯤꯁꯦ꯫ ꯁꯤꯒꯤ ꯐꯤ ꯃꯆꯨꯁꯤ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯇꯥꯏꯕꯣꯜ, ꯁꯤ ꯑꯣꯏꯅ ꯏꯜꯂꯛꯑꯒꯦ꯫ ꯑꯣ ꯑꯗꯨ ꯌꯥꯔꯦ, ꯑꯗꯨ ꯌꯥꯔꯦ, ꯑꯗꯨ ꯐꯖꯔꯦ, ꯑꯗꯨ ꯐꯖꯔꯦ, ꯑꯗꯨ ꯃꯉꯥꯏꯔꯦ, ꯆꯠꯁꯦ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯅꯨꯡꯁꯤꯠ ꯆꯥꯕ ꯈꯨꯟꯒꯤ ꯂꯩꯔꯛ ꯑꯆꯧꯕꯗ ꯍꯦꯛ ꯍꯦꯛ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯆꯠꯊꯣꯔꯛꯄ ꯑꯁꯤꯗ ꯅꯨꯡꯁꯤꯕꯤꯕ ꯃꯤꯅꯗꯤ, "ꯏꯕꯣꯜ ꯃꯇꯩ ꯃꯅꯥꯎꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯈ꯭ꯔꯦꯗꯀꯣ, ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯩ, ꯑꯍꯜ ꯑꯣꯏꯔꯁꯤꯐꯥꯎꯕ ꯅꯣꯡꯃꯇꯁꯨ ꯈꯠꯅꯗꯦ, ꯍꯨꯏ ꯑꯁꯤꯒ ꯃꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯥꯜꯂꯤꯀꯣ", ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯤꯁꯛꯅꯗꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯠꯄ ꯇꯧꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯎꯔꯒ ꯃꯊꯟꯇ ꯃꯈꯣꯏꯗ ꯊꯤꯠꯆꯔꯝꯃꯤ꯫ ꯈꯨꯟꯒꯤ ꯂꯩꯔꯛ ꯃꯄꯥꯟꯗ ꯂꯩꯍꯧꯕꯤ ꯏꯅꯦꯁꯤꯡꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, "ꯑꯦ ꯌꯦꯡꯉꯨꯅꯦ, ꯇꯥꯏꯕꯣꯜꯒ ꯏꯆꯦ ꯀꯩꯅꯥꯇꯣꯝꯕꯤꯒꯁꯦ ꯍꯨꯏꯁꯤ ꯄꯣꯕꯨ ꯄꯣꯕꯤꯈ꯭ꯔꯦꯅꯦ, ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯍꯨꯏꯁꯤꯒ ꯂꯩꯔꯤꯕꯅꯣ, ꯄꯦꯟꯊꯣꯛꯄ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗꯀꯣ꯫ ꯑꯩꯈꯣꯏꯗꯤ ꯍꯨꯏꯒ ꯄꯥꯎ ꯐꯥꯎꯅꯕꯗꯤ ꯂꯥꯏꯔꯗꯅ ꯑꯩꯅ ꯄꯣꯛꯂꯤꯕ ꯏꯆꯥꯁꯤꯡꯁꯤꯒꯐꯥꯎ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦꯃꯤ, ꯑꯃꯅ ꯉꯥꯡꯉꯤ ꯑꯃꯅ ꯇꯥꯗꯦ, ꯑꯃꯅ ꯉꯥꯡꯉꯤ ꯑꯃꯅ ꯈꯨꯝꯃꯤ, ꯀꯣꯛꯀ ꯉꯥꯎꯔꯕꯖꯥꯠꯅꯤꯗ꯫ ꯇꯥꯏꯕꯣꯜꯒ ꯏꯆꯦ ꯀꯩꯅꯥꯇꯣꯝꯕꯤꯒꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯍꯨꯏꯁꯤꯒ ꯄꯥꯎ ꯐꯥꯎꯅꯔꯤꯕꯅꯣꯃꯤ ꯅꯣꯏꯕꯣ, ꯌꯦꯡꯉꯨꯅꯦꯍꯦ ꯅꯣꯏꯕꯣ, ꯁꯈꯤ ꯌꯦꯡꯉꯨꯅꯦꯍꯦ,
ꯑꯁꯨꯝꯅ ꯅꯨꯡꯁꯤꯕꯤꯕ ꯀꯌꯥꯅꯗꯤ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯊꯥꯒꯠꯄꯤꯔꯝꯃꯤ ꯑꯃꯗꯤ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯅꯨꯡꯁꯤꯗꯕ ꯄꯤꯁꯛ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄꯁꯤꯡꯅꯗꯤ ꯃꯈꯣꯏꯕꯨ ꯌꯦꯡꯕ ꯐꯥꯎꯕ ꯌꯦꯡꯅꯤꯡꯂꯝꯗꯦ꯫ ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯖ ꯁꯥꯔꯤꯅꯣ? ꯍꯨꯏꯁꯤꯕꯨ ꯁꯣꯔꯣꯛ ꯂꯝꯖꯥꯎꯁꯤꯗ ꯄꯨꯊꯣꯔꯛꯂꯒ ꯌꯦꯡꯅꯤꯡꯗꯕꯅ ꯈꯨꯟꯒꯤ ꯂꯩꯔꯛꯁꯤꯕꯨ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯂꯩꯔꯛꯇꯨ ꯃꯉꯥꯏꯒꯔꯦ꯫ ꯄꯤꯁꯛꯁꯨ ꯂꯦꯡꯊꯩꯅꯗꯨꯅ ꯂꯩꯔꯛ ꯑꯗꯨꯗ ꯆꯠꯈꯤ꯫ ꯃꯍꯥꯛꯇꯤ ꯃꯊꯟꯇ ꯁꯥꯎꯅꯤꯡꯕꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯠꯈꯤ꯫ ꯑꯁ, ꯍꯨꯏꯅꯦꯅ ꯁꯛꯇꯥꯁꯤꯒ ꯃꯤ ꯐꯥꯎꯕ ꯃꯁꯛ ꯌꯦꯡꯅꯤꯡꯗ꯭ꯔꯀꯥꯟꯁꯤꯗ ꯍꯨꯏꯅꯦꯅ ꯇꯧꯔꯤꯁꯤꯅ ꯃꯆꯤꯟꯒꯁꯦ ꯏꯇꯨꯝ ꯇꯨꯝꯃꯗꯅ ꯎꯆꯦꯠ ꯎꯔꯗꯅ ꯀꯔꯤꯕꯨ ꯅꯨꯡꯁꯤꯖꯗꯅ ꯄꯣꯗꯅꯒꯁꯨ ꯇꯧꯔꯤꯌꯦ꯫ ꯊꯤ ꯆꯥꯕ ꯍꯨꯏꯁꯤꯕꯨ ꯀꯌꯥ ꯌꯥꯝ ꯅꯨꯡꯁꯤꯖꯥꯅꯣꯕ꯫ ꯑꯩꯈꯣꯏꯗꯤ ꯃꯤ ꯐꯥꯎꯕ ꯃꯁꯛ ꯑꯝꯇ ꯌꯦꯡꯅꯤꯡꯗꯦ꯫ ꯃꯤ ꯐꯥꯎꯕ ꯈꯔ ꯊꯤꯔꯗꯤ ꯑꯁ ꯌꯦꯡꯅꯤꯡꯗꯦ꯫ ꯃꯁꯛ ꯈꯔ ꯐꯖꯕ ꯃꯤ ꯐꯥꯎꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯗ꯭ꯔꯗꯤ ꯑꯃꯠꯇ ꯌꯦꯡꯅꯤꯡꯕꯖꯥꯠ ꯅꯠꯇꯦ꯫ ꯃꯣꯏꯅ ꯍꯨꯏꯁꯦ ꯄꯣꯕꯨ ꯄꯣꯕꯑꯣ ꯆꯨꯞꯄꯨ ꯆꯨꯞꯄꯑꯣ ꯄꯝꯕꯨ ꯄꯝꯕꯑꯣ ꯇꯨꯀꯠꯆꯩ꯫ ꯗꯥꯎꯒ ꯌꯥꯗꯧ ꯃꯥꯟꯗꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ꯫ ꯑꯁꯨꯝꯅ ꯏꯕꯣꯜ ꯑꯃꯁꯨꯡ ꯀꯩꯅꯥꯇꯣꯝꯕꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯏꯕꯣꯜ ꯃꯇꯩ ꯃꯅꯥꯎꯗꯤ ꯗꯨꯝꯕꯕꯨ ꯃꯥꯒꯤ ꯊꯥꯔꯤꯕ ꯐꯃꯨꯡ ꯃꯆꯥ ꯑꯗꯨꯗ ꯊꯥꯡꯒꯠꯄꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯒꯤ ꯗꯨꯝꯕ, ꯅꯪ ꯀꯣꯏꯈꯣꯡ ꯈꯣꯡꯒꯅꯨꯀꯣ꯫ ꯏꯃꯥ ꯆꯥꯛ ꯐꯠ ꯊꯣꯡꯂꯒ ꯐꯤꯔꯣꯜꯁꯦ ꯍꯣꯡꯂꯒ ꯏꯃꯥ ꯆꯥꯛ ꯐꯠ ꯊꯣꯡꯂꯒꯦ꯫ ꯅꯪ ꯅꯄꯥꯒ ꯂꯩꯌꯨꯀꯣ꯫ ꯃꯤꯅꯅꯦ ꯅꯪꯕꯨ ꯂꯨꯅ ꯇꯧꯕꯁꯦ ꯌꯥꯝ ꯀꯜꯂꯛꯅꯔꯕꯅꯤ꯫ ꯅꯪ ꯀꯣꯏꯈꯣꯡ ꯈꯣꯡꯒꯅꯨ, ꯃꯤꯅ ꯅꯨꯡ ꯊꯥꯔꯛꯀꯅꯤ ꯇꯤꯟꯗ꯫ ꯗꯨꯝꯕ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤ ꯃꯄꯥꯟꯗ ꯃꯤꯔꯣꯜ ꯈꯪꯂꯒꯁꯨ ꯃꯤꯔꯣꯜ ꯂꯣꯟꯗ꯭ꯔꯕꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯍꯥꯛ ꯃꯤꯔꯣꯜ ꯂꯣꯜꯂꯤ꯫ ꯑꯉꯥꯡ ꯑꯃ ꯂꯣꯏꯅꯕꯒꯨꯝ ꯃꯍꯥꯛ ꯃꯤꯔꯣꯜ ꯂꯣꯟꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯁꯤꯒ ꯑꯗꯨꯝ ꯋꯥ ꯉꯥꯡꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯦꯗꯣ ꯃꯈꯣꯏꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯄꯤꯁꯛꯅ ꯑꯃꯠꯇ ꯄꯥꯝꯂꯝꯗꯦ ꯑꯃꯗꯤ ꯌꯨꯝꯊꯪꯅꯔꯤꯕ ꯄꯤꯁꯛꯅ ꯗꯨꯝꯕ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯃꯗꯤ ꯏꯕꯣꯜ ꯀꯩꯅꯥꯇꯣꯝꯕꯤ ꯑꯃꯠꯇ ꯅꯨꯡꯁꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯁꯝꯕꯜ ꯂꯨꯛꯄꯟ ꯄꯨꯡꯈꯥꯗ ꯈꯥꯖꯤꯟꯗꯨꯅ ꯑꯃꯣꯠ ꯑꯀꯥꯏ ꯀꯌꯥ ꯐꯥꯎꯕꯏꯃꯨꯡꯁꯤꯗ ꯂꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯗꯨꯝꯕ ꯑꯃꯗꯤ ꯀꯩꯅꯥꯇꯣꯝꯕꯤ ꯅꯣꯡꯃꯇ ꯀꯔꯤꯁꯨ ꯈꯨꯝꯗ ꯃꯍꯥꯛꯅ ꯂꯪꯁꯤꯜꯂꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯁꯤꯠꯇꯣꯛ ꯅꯥꯟꯊꯣꯛꯄ ꯅꯠꯇꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯁꯥꯎꯗꯤ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯃꯤꯑꯣꯏꯕꯅꯤꯅ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ꯫ ꯃꯍꯥꯛꯀ ꯃꯥꯟꯅꯔꯒ ꯃꯥꯗꯧꯅ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯒ ꯃꯥꯒ ꯀꯔꯤ ꯈꯦꯠꯅꯔꯤ? ꯑꯁꯨꯝꯅ ꯏꯕꯣꯜ ꯃꯇꯩ ꯃꯅꯥꯎ ꯑꯁꯨꯝꯅ ꯈꯟꯇꯣꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯗꯨꯝꯕꯗꯨ ꯃꯄꯥꯟꯗ ꯇꯨꯃꯤꯟꯅ ꯃꯅꯝ ꯁꯨꯠ ꯅꯝꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯣꯏꯆꯦꯟ ꯆꯦꯟꯈꯤꯕꯗꯨꯗ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯏꯕꯣꯜꯁꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯥꯏꯗꯅꯣ ꯗꯨꯝꯕ, ꯀꯥꯏꯗꯅꯣꯅꯦꯍꯦ? ꯏꯄꯥꯕꯨ ꯉꯥꯏꯈꯣꯅꯦꯍꯦ ꯗꯨꯝꯕ, ꯅꯪꯅ ꯆꯦꯟꯈꯤꯕꯗꯨꯗ ꯏꯄꯥꯕꯨ ꯈꯣꯡꯁꯦ ꯌꯥꯗ꯭ꯔꯦꯅꯦ, ꯉꯥꯏꯈꯣꯅꯦ ꯗꯨꯝꯕ꯫ ꯀꯩꯗꯧꯔꯒꯦꯅꯦ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯤꯗꯨꯕꯣ? ꯗꯨꯝꯕ, ꯀꯥꯏꯗꯅꯣ ꯅꯪꯅ ꯆꯦꯜꯂꯤꯗꯨꯕꯣ? ꯈꯣꯔꯣꯒ ꯈꯣꯠꯇꯅ꯫ ꯉꯥꯏꯈꯣꯅꯦꯍꯦ ꯏꯃꯥꯒꯤ ꯗꯨꯝꯕ꯫ ꯉꯁꯤꯗꯤ ꯗꯨꯝꯕꯗꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯑꯍꯜ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯁꯨ ꯏꯪꯈꯣꯜꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ꯫ ꯗꯨꯝꯕꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯅꯝ ꯁꯨꯠ ꯅꯝꯗꯨꯅ꯫ ꯗꯨꯝꯕꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯝꯗꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ꯫ ꯃꯍꯥꯛꯅ ꯆꯠꯄ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯍꯨꯏꯗꯨꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯔꯝꯃꯤ꯫ ꯍꯨꯏ ꯗꯨꯝꯕꯅ ꯆꯦꯟꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯗꯨꯃꯛ ꯏꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯋꯥꯕꯅ ꯄꯠ ꯇꯠꯂꯝꯃꯤ꯫ ꯍꯨꯏ ꯗꯨꯝꯕꯁꯨ ꯃꯔꯩ ꯇꯤꯡꯊꯣꯛꯇꯨꯅ ꯃꯌꯥ ꯍꯥ ꯀꯥꯊꯣꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯏꯕꯣꯜ ꯑꯃꯁꯨꯡ ꯀꯩꯅꯥꯇꯣꯝꯕꯤ ꯑꯅꯤꯁꯨ ꯁꯣꯔ ꯆꯥꯅꯤꯡ ꯆꯃꯥꯡ ꯁꯝꯅꯗꯕ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯁꯤ ꯋꯥꯔꯗꯨꯅ ꯐꯠꯗ꯭ꯔꯥꯛ ꯇꯥꯔꯝꯃꯤ꯫ ꯗꯨꯝꯕ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯁꯤꯕꯣ? ꯑꯩꯈꯣꯏꯕꯨ ꯁꯣꯔ ꯇꯠꯀꯗꯧꯔꯦꯅꯦ ꯗꯨꯝꯕ ꯅꯪꯕꯣ, ꯑꯃꯨꯛꯇ ꯂꯦꯞꯄꯨꯅꯦꯍꯦ꯫ ꯗꯨꯝꯕꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯑꯃꯗꯤ ꯏꯕꯣꯜ ꯑꯃꯁꯨꯡ ꯀꯩꯅꯥꯇꯣꯝꯕꯤꯅ ꯂꯥꯛꯅ ꯐꯥꯅ ꯇꯧꯗꯨꯅ ꯋꯥ ꯉꯥꯡꯕ ꯃꯌꯥꯝ ꯑꯗꯨ ꯌꯨꯝꯊꯪꯅꯕ ꯄꯤꯁꯛꯅ ꯇꯥꯔꯝꯃꯤ꯫ ꯌꯨꯝꯊꯪꯅꯕ ꯄꯤꯁꯛꯅ ꯁꯝꯕꯜ ꯑꯗꯨ ꯀꯥꯈꯠꯇꯨꯅ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯍꯨꯔꯥꯟꯕꯒꯤ ꯃꯅꯥ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤ ꯃꯇꯥꯒꯨꯝ ꯊꯣꯛꯂꯛꯇꯨꯅ ꯍꯨꯔꯥꯟ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯃꯌꯥꯏ ꯑꯣꯏꯔꯞ ꯇꯧꯕ ꯃꯐꯝ ꯑꯗꯨꯗ ꯗꯨꯝꯕꯗꯨ ꯃꯄꯤ ꯇꯥꯅ ꯀꯞꯂꯛꯏ꯫
ꯃꯆꯤꯟ ꯍꯧꯅ ꯍꯧꯅ ꯈꯣꯡꯂꯒ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯒꯤ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯕꯗꯨꯗ ꯗꯨꯝꯕꯅ ꯇꯧꯔꯤꯕꯗꯨ ꯑꯉꯛꯄꯅꯤ꯫ ꯏꯕꯣꯜ ꯑꯃꯗꯤ ꯀꯩꯅꯥꯇꯣꯝꯕꯤꯁꯨ ꯃꯐꯝꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ, ꯗꯨꯝꯕꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯈꯟꯗꯨꯅ꯫ ꯗꯨꯝꯕꯗꯤ ꯀꯟꯅ ꯀꯟꯅ ꯈꯣꯡꯗꯨꯅ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯕꯗ ꯗꯨꯝꯕꯗꯨ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯅ ꯈꯣꯠ ꯈꯣꯠꯇꯨꯅ ꯂꯩꯕꯥꯛ ꯑꯗꯨ ꯇꯧꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤ? ꯏꯕꯣꯜꯁꯨ ꯈꯜꯂꯝꯃꯤ꯫ ꯏꯕꯣꯜꯅ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯂꯒꯅꯤ ꯈꯟꯗꯨꯅ, ꯅꯨꯄꯤ, ꯏꯃꯨꯡꯗꯒꯤ ꯌꯣꯝꯄꯥꯛ ꯂꯧꯔꯨꯆꯣ ꯆꯠꯂꯨ꯫ ꯗꯨꯝꯕꯅ ꯃꯆꯤ ꯂꯦꯡꯗꯅ ꯈꯣꯠꯂꯤꯕꯁꯤ ꯀꯔꯤꯅꯣ ꯌꯦꯡꯁꯤ ꯆꯠꯂꯨ꯫ ꯄ꯭ꯔꯞ ꯆꯠꯂꯨ ꯅꯨꯄꯤ꯫ ꯍꯣꯏ ꯍꯣꯏ, ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯂꯧꯔꯨꯈꯤꯒꯦ ꯅꯨꯄꯥ꯫ ꯑꯁꯨꯝꯅ ꯌꯣꯝꯄꯥꯛꯅ ꯇꯧꯗꯨꯅ ꯑꯃꯗꯤ ꯆꯥꯎꯅ ꯂꯨꯅ ꯇꯧꯔꯦ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯃꯨꯛꯁꯨ ꯇꯧꯔꯤꯕ ꯑꯗꯨꯗ ꯗꯨꯝꯕ ꯆꯣꯡꯊꯗꯨꯅ ꯈꯣꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯪꯈꯣꯠꯇ ꯈꯣꯠꯄ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯗꯨꯝ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯊꯣꯛꯂꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯎꯄꯨ ꯃꯆꯥ ꯁꯣ ꯂꯣꯟꯕ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯎꯄꯨ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯏꯕꯣꯜ ꯃꯇꯩ ꯃꯅꯥꯎꯗꯤ ꯏꯉꯛ ꯉꯛꯇꯨꯅ ꯂꯧꯈꯠꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯁꯤꯗꯤ? ꯅꯨꯄꯤ, ꯁꯣꯒꯁꯨ ꯄꯥꯜꯂꯤꯅꯦꯍꯦ꯫ ꯅꯨꯡꯗꯣ ꯄꯣꯔꯛꯑꯣ, ꯁꯣꯁꯤ ꯊꯨꯒꯥꯏꯁꯤ꯫ ꯅꯨꯄꯥ, ꯅꯨꯡꯅ ꯅꯠꯇ꯭ꯔꯁꯨ ꯌꯣꯠꯈꯣꯛꯇꯨꯅ ꯊꯣꯝꯃꯣ, ꯀꯥꯏꯕ꯭ꯔꯥ ꯌꯦꯡꯁꯤ꯫ ꯁꯣ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯌꯦꯡꯂꯕ ꯃꯇꯝꯗꯗꯤ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯉꯥꯛꯇ ꯄꯤꯛ ꯊꯜꯂꯒ ꯌꯥꯎꯔꯝꯃꯤ꯫ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛꯅ ꯄꯤꯛ ꯊꯜꯂꯕ ꯎꯄꯨ ꯃꯆꯥ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯄ꯭ꯔꯞ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯗꯨꯝꯕꯁꯨ ꯇꯥꯟꯅꯔꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤ꯫ ꯉꯁꯥꯏꯗꯒꯤ ꯍꯨꯔꯥꯟꯗꯨꯅ ꯂꯣꯟꯅ ꯌꯦꯡꯂꯤꯕ ꯄꯤꯁꯛ, ꯍꯥꯟꯅꯗꯒꯤ ꯀꯂꯛ ꯃꯤꯍꯧ ꯈꯔ ꯆꯥꯎꯕꯒ ꯂꯣꯏꯅꯅ ꯑꯃꯗꯤ ꯃꯤꯊꯤꯡꯒꯥꯏ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯣꯏꯖꯕꯅ ꯃꯍꯥꯛ ꯅꯨꯡꯉꯥꯏꯕꯒꯤ ꯃꯄꯥ ꯂꯩꯔꯝꯗꯦ꯫ ꯅꯍꯥꯟꯈꯩ ꯃꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡꯗ ꯅꯣꯡꯃꯇ ꯃꯇꯩ ꯃꯅꯥꯎꯁꯦ ꯈꯠꯅꯗꯕꯤꯗ ꯊꯤ ꯆꯥꯕ ꯍꯨꯏꯁꯤꯒ ꯂꯩꯔꯤꯁꯤꯗꯤ ꯃꯣꯏꯗꯤ ꯑꯁꯨꯝꯅ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯐꯪꯕꯁꯤꯅ ꯀꯣꯝꯅ ꯍꯤꯡꯂꯤꯕꯣꯏꯔꯦ꯫ ꯈꯪꯒꯅꯤꯗꯅ ꯉꯁꯤꯗꯤ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯇꯧꯒꯦꯗꯣ꯫ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯉꯝꯗꯅ ꯄꯤꯁꯛꯇꯨ ꯃꯃꯥꯏ ꯈꯨꯝꯖꯤꯟꯗꯨꯅ ꯍꯨꯔꯥꯟꯕ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯇꯨꯃꯤꯟꯅ ꯆꯪꯂꯛꯏ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕ ꯑꯃꯗꯤ ꯍꯨꯏꯗꯨꯅ ꯏꯟꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯄꯤꯁꯛꯁꯨ ꯇꯨꯃꯤꯟꯅ ꯆꯪꯗꯨꯅ ꯀꯥꯡꯒꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨ ꯏꯕꯣꯜ ꯑꯃꯁꯨꯡ ꯀꯩꯅꯥꯇꯣꯝꯕꯤꯅꯗꯤ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯕꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯈꯜ ꯑꯃꯠꯇ ꯑꯣꯏꯍꯧꯗ꯭ꯔꯦ꯫ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯏꯉꯛ ꯉꯛꯄꯅꯤ꯫ ꯑꯗꯨꯅ ꯍꯨꯔꯥꯟꯕꯅ ꯍꯨꯔꯥꯟꯕ ꯆꯪꯂꯛꯏ ꯍꯥꯏꯕꯁꯤꯃꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯅꯥꯃꯠꯇꯅ ꯈꯪꯂꯝꯗ꯭ꯔꯦ꯫ ꯗꯨꯝꯕ ꯍꯨꯏꯁꯨ ꯃꯅꯝ ꯅꯝꯕ ꯍꯩꯔꯕꯁꯨ ꯃꯍꯥꯛꯁꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯈꯪꯂꯝꯗꯦ꯫ ꯗꯨꯝꯕꯅ ꯀꯥꯡꯈꯗ ꯃꯅꯝ ꯑꯃ ꯅꯝꯃꯤ ꯍꯥꯏꯗꯨꯅ ꯆꯪꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯃꯆꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯀꯩꯅꯥꯇꯣꯝꯕꯤ ꯑꯃꯁꯨꯡ ꯏꯕꯣꯜꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯨꯏ ꯑꯗꯨꯕꯨ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯛꯏ꯫ ꯌꯨꯝꯊꯪꯅꯕꯒꯤ ꯄꯤꯁꯛꯅ ꯍꯨꯏ ꯑꯗꯨꯕꯨ ꯍꯨꯔꯥꯜꯂꯒ ꯄꯨꯔꯛꯂꯒ ꯏꯃꯨꯡꯒꯤ ꯆꯥꯛꯁꯪꯗ ꯃꯆꯤꯟ ꯄꯨꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯗꯨꯝꯕ ꯃꯄꯤ ꯆꯗꯨꯝ ꯇꯥꯗꯨꯅ ꯄꯤꯁꯛꯀꯤ ꯃꯌꯨꯝꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯕꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯕꯗ ꯏꯕꯣꯜ ꯑꯃꯗꯤ ꯀꯩꯅꯥꯇꯣꯝꯕꯤꯅ ꯗꯨꯝꯕꯕꯨ ꯀꯣꯏꯀꯧ ꯀꯧꯗꯨꯅ ꯊꯤꯔꯤ꯫ ꯗꯨꯝꯕ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦꯅꯦ? ꯗꯨꯝꯕꯗꯨꯕꯨ ꯀꯥꯏꯗ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯀꯩꯅꯥꯇꯣꯝꯕꯤ? ꯈꯪꯗꯤꯌꯦ ꯃꯣꯏ ꯃꯄꯥ꯫ ꯗꯨꯝꯕꯗꯨꯕꯨ ꯀꯥꯏꯗ ꯂꯩꯕꯖꯥꯠꯅꯣ? ꯃꯅꯤꯡ ꯃꯌꯥ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯑꯩ ꯌꯦꯡꯂꯨꯔꯕꯅꯦ꯫ ꯃꯥꯕꯨ ꯑꯩꯈꯣꯏꯒ ꯆꯠꯃꯤꯟꯅꯗꯕꯤꯗ ꯃꯊꯟꯇ ꯀꯥꯏꯗ ꯆꯠꯂꯤꯖꯥꯠꯅꯣ? ꯀꯩꯅꯥꯇꯣꯝꯕꯤ ꯑꯃꯗꯤ ꯏꯕꯣꯜ ꯗꯨꯝꯕꯕꯨ ꯊꯤꯕ ꯈꯪꯗ꯭ꯔꯕꯗ ꯍꯤꯛ ꯂꯥꯎꯅ ꯀꯞꯆꯔꯝꯃꯤ꯫ ꯗꯨꯝꯕ, ꯅꯪꯅ ꯉꯔꯥꯡ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯅꯥ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯗ ꯁꯤꯟꯅꯔꯝꯃꯒ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯗꯨꯝꯕ? ꯅꯪ ꯎꯗꯕꯗ ꯏꯃꯥꯗꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯗꯨꯝꯕ꯫ ꯑꯩꯈꯣꯏꯗ ꯁꯅꯥꯒꯤ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇꯤꯌꯦ꯫ ꯀꯅꯥꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯁꯅꯥ ꯃꯌꯥꯝꯁꯦ ꯀꯩꯗꯧꯗꯒꯦ? ꯑꯩ ꯄꯥꯝꯗꯤꯌꯦ ꯗꯨꯝꯕ, ꯅꯪ ꯂꯥꯛꯑꯣ꯫ ꯁꯅꯥ ꯃꯌꯥꯝꯁꯦ ꯐꯪꯕꯗꯒꯤ ꯅꯪꯒꯤ ꯊꯋꯥꯏ ꯃꯥꯡꯂꯕ꯭ꯔꯣ ꯗꯨꯝꯕ? ꯑꯩꯈꯣꯏꯒꯤꯗꯤ ꯏꯄꯨꯛꯊꯣꯛꯀꯤ ꯏꯆꯥꯒꯨꯝ ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯤꯕꯅꯤ ꯗꯨꯝꯕ꯫ ꯅꯪꯅ ꯁꯥꯍꯤꯡ ꯆꯥꯕ ꯖꯤꯕ ꯑꯣꯏꯔꯕꯁꯨ
ꯏꯄꯨꯛꯊꯣꯛꯀꯤ ꯏꯆꯥꯒꯨꯝ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕꯅꯤ ꯗꯨꯝꯕ ꯅꯣꯡꯃ ꯅꯪꯁꯨ ꯁꯤꯒꯅꯤ ꯑꯩꯈꯣꯏꯁꯨ ꯁꯤꯒꯅꯤ, ꯃꯇꯝ ꯈꯔ ꯍꯤꯡꯃꯤꯟꯅꯕꯁꯤꯗ ꯅꯪꯅ ꯍꯨꯏ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯅ ꯃꯤ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯀꯔꯤꯁꯨ ꯄꯥꯝꯗꯤꯌꯦ. ꯅꯪꯅ ꯀꯔꯤꯒꯤ ꯁꯅꯥ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯗ ꯄꯤꯔꯝꯂꯒ ꯅꯪꯒꯤ ꯅꯁꯛ ꯎꯍꯟꯗ꯭ꯔꯤꯕꯅꯣ ꯗꯨꯝꯕ? ꯅꯪꯕꯨ ꯀꯅꯥꯅ ꯐꯥꯗꯨꯅ ꯆꯥꯈ꯭ꯔꯕꯅꯣ? ꯅꯠꯇ꯭ꯔꯒ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯗꯨꯝꯕ? ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯂꯥꯛꯑꯣ ꯗꯨꯝꯕ. ꯅꯪꯕꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯒꯦ? ꯏꯃꯥ, ꯊꯤꯐꯝ ꯈꯪꯗ꯭ꯔꯦ ꯅꯪꯕꯨ. ꯀꯩꯅꯥꯇꯣꯝꯕꯤꯁꯨ ꯑꯁꯨꯝꯅ ꯍꯤꯛ ꯍꯤꯛ ꯀꯞꯇꯨꯅ ꯗꯨꯝꯕꯕꯨ ꯀꯣꯏꯀꯧ ꯀꯧꯖꯔꯝꯃꯤ. ꯏꯕꯣꯜꯁꯨ ꯑꯗꯨꯃꯉꯥꯏ. ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯗꯨꯝꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅ ꯃꯍꯥꯛꯁꯨ ꯃꯄꯤ ꯏꯔꯥꯆꯦꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ. ꯄꯥꯒꯤ ꯗꯨꯝꯕ, ꯁꯤꯔꯒ ꯂꯣꯏꯔꯕ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯁꯅꯥ ꯃꯌꯥꯝꯁꯤꯒ ꯀꯩꯗꯧꯗꯧꯔꯤꯕꯅꯣ? ꯅꯪꯅ ꯁꯅꯥ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯗ ꯐꯪꯍꯜꯂꯝꯂꯒ ꯅꯪꯒꯤ ꯄꯨꯟꯁꯤ ꯃꯥꯡꯕꯗꯤ ꯌꯥꯔꯣꯏꯌꯦ ꯗꯨꯝꯕ. ꯏꯄꯥꯅ ꯗꯨꯝꯕ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ. ꯅꯪ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯗꯨꯝꯕ? ꯉꯁꯤ ꯉꯥꯏꯍꯥꯛ ꯅꯪ ꯎꯗꯕꯗ ꯏꯄꯥ ꯂꯩꯐꯝ ꯈꯪꯗꯤꯌꯦ. ꯗꯨꯝꯕ ꯅꯪ ꯂꯥꯛꯑꯣ. ꯅꯪ ꯂꯩꯇꯕꯗ ꯅꯃꯥꯒ ꯑꯩꯒꯒꯤ ꯄꯨꯟꯁꯤꯗꯤ ꯏꯍꯥꯡ ꯍꯥꯡꯂꯦ ꯗꯨꯝꯕ. ꯏꯆꯥꯒꯨꯝ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯁꯤ ꯅꯪꯅ ꯇꯁꯦꯡꯅꯃꯛꯇ ꯈꯪꯂꯕꯗꯤ, ꯅꯪꯅꯁꯨ ꯑꯩꯈꯣꯏꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯗꯤ ꯅꯪ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯈꯣꯀꯣ ꯗꯨꯝꯕ. ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯞ ꯂꯥꯎꯗꯨꯅ ꯏꯃꯨꯡꯗꯨꯗ ꯇꯧꯔꯤꯕꯗꯨ ꯗꯨꯝꯕꯅꯁꯨ ꯌꯨꯝꯊꯪꯅꯕ ꯄꯤꯁꯛꯀꯤ ꯃꯌꯨꯝꯗ ꯂꯩꯕꯅ ꯄꯨꯝꯅꯃꯛ ꯇꯥꯔꯝꯃꯤ. ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯖꯗ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯊꯝꯂꯝꯕꯗꯨꯅ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯗꯨꯅ ꯗꯨꯝꯕꯁꯨ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯍꯨꯏ ꯗꯨꯝꯕꯅ ꯄꯤꯁꯛꯄꯨ ꯀꯤꯍꯜꯂꯝꯃꯤ. ꯀꯟꯅ ꯈꯣꯡ ꯂꯥꯎꯗꯨꯅ ꯉꯔꯪ ꯉꯔꯪ ꯉꯪꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯂꯩꯕꯥꯛꯇ ꯈꯣꯠꯂꯝꯃꯤ. ꯃꯗꯨ ꯎꯕꯗ ꯄꯤꯁꯛꯅꯁꯨ ꯙꯞ ꯀꯌꯥ ꯇꯧꯔꯝꯃꯤ. ꯍꯦ ꯗꯨꯝꯕ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯪꯅ ꯁꯅꯥ ꯂꯨꯄꯥ ꯂꯩꯐꯝ ꯇꯥꯛꯇ꯭ꯔꯕ ꯑꯃꯗꯤ ꯅꯪꯅ ꯈꯣꯡ ꯂꯥꯎꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄꯗ ꯅꯪ ꯉꯁꯤ ꯊꯥꯡꯁꯤꯅ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯇꯨꯅ ꯍꯥꯠꯀꯗꯕꯅꯤ. ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯁꯅꯥ ꯂꯨꯄꯥ ꯂꯩꯐꯝ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯝꯂꯕꯗꯤ, ꯑꯩꯒꯤ ꯏꯪꯈꯣꯜꯁꯤꯗꯁꯨ ꯁꯅꯥ ꯂꯨꯄꯥꯒꯤ ꯃꯐꯝꯗꯨ ꯑꯩꯉꯣꯟꯗ ꯇꯥꯛꯂꯝꯂꯕꯗꯤ, ꯄꯤꯔꯝꯂꯕꯗꯤ ꯅꯪ ꯑꯗꯨꯃꯛ ꯅꯪꯒꯤ ꯅꯌꯨꯝꯗ ꯆꯠꯈꯤꯕ ꯌꯥꯒꯅꯤ. ꯑꯁꯨꯝꯅ ꯙꯞ ꯀꯌꯥ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯗꯨꯝꯕꯕꯨ ꯌꯥꯝꯅ ꯊꯤꯅ ꯊꯤꯅ ꯇꯧꯔꯝꯃꯤ. ꯆꯥꯛ ꯐꯥꯎꯕ ꯄꯤꯖꯔꯝꯗꯦ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯨꯏ ꯑꯗꯨꯕꯨ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯊꯣꯛꯇꯨꯅ ꯄꯤꯁꯛꯀꯤ ꯏꯪꯈꯣꯜ ꯑꯀꯣꯏꯕꯗꯨ ꯃꯅꯝ ꯅꯝꯗꯨꯅ ꯆꯠꯍꯜꯂꯝꯃꯤ. ꯗꯨꯝꯕ ꯆꯥꯗ ꯊꯛꯇꯕꯅ ꯋꯥꯔꯕ ꯑꯃꯗꯤ ꯃꯆꯤꯟ ꯃꯌꯥ ꯄꯨꯟꯁꯟꯕꯅ ꯃꯈꯣꯡ ꯐꯥꯎꯕ ꯊꯥꯡꯕ ꯊꯣꯛꯂꯝꯗꯦ. ꯃꯅꯝ ꯁꯨꯠ ꯁꯨꯠ ꯅꯝꯗꯨꯅ ꯃꯍꯥꯛꯁꯨ ꯊꯤꯕꯗꯤ ꯊꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯐꯝ ꯑꯃꯈꯛꯇꯗ ꯃꯍꯥꯛ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯃꯍꯥꯛꯅ ꯆꯞ ꯂꯦꯞꯄꯗꯨꯗ ꯄꯤꯁꯛꯇꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯅ ꯇꯧꯐꯝ ꯈꯪꯈꯤꯗ꯭ꯔꯦ. ꯗꯨꯝꯕ, ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯇꯧꯔꯒ ꯌꯦꯡꯂꯒꯦꯀꯣ, ꯌꯥꯔꯕ꯭ꯔꯥ ꯗꯨꯝꯕ? ꯗꯨꯝꯕꯗꯨ ꯃꯉꯛ ꯍꯥꯏꯗꯨꯅ ꯋꯥꯔꯕ ꯁꯛꯇꯝꯗ ꯃꯄꯤ ꯑꯗꯨ ꯇꯥꯅ ꯇꯥꯅ ꯃꯉꯣꯟꯗ ꯌꯦꯡꯈꯠꯂꯛꯏ. ꯃꯗꯨ ꯎꯕꯗ ꯄꯤꯁꯛꯇꯨ ꯅꯨꯡꯉꯥꯏꯇꯕꯒ ꯀꯔꯤꯁꯨ ꯐꯥꯎꯕꯤꯕ ꯅꯠꯇꯦ. ꯃꯥꯗꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯌꯣꯝꯄꯥꯛ ꯊꯥꯡꯖꯧ ꯂꯧꯕ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ. ꯌꯣꯝꯄꯥꯛ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯅ ꯏꯪꯈꯣꯜ ꯑꯗꯨꯕꯨ ꯇꯧꯈꯥꯏꯔꯝꯃꯤ. ꯏꯪꯈꯣꯜ ꯑꯗꯨ ꯇꯧꯈꯥꯏꯕꯗ ꯃꯔꯦꯛ ꯊꯨꯝꯒꯗꯧꯔꯦ. ꯑꯗꯨ ꯐꯥꯎꯕꯗ ꯀꯔꯤꯁꯨ ꯎꯔꯝꯗꯦ. ꯃꯗꯨꯗ ꯗꯨꯝꯕꯕꯨ ꯃꯍꯥꯛꯅ ꯁꯥꯎꯅ ꯌꯣꯝꯄꯥꯛꯇꯨꯅ ꯌꯥꯟꯒꯦ ꯇꯧꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯗꯨꯝꯕꯅ ꯐꯜ ꯂꯥꯎꯅ ꯀꯣꯝꯗꯨꯗ ꯆꯣꯡꯊꯗꯨꯅ ꯑꯃꯨꯛꯁꯨ ꯈꯣꯠꯂꯝꯃꯤ. ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯑꯃꯨꯛꯁꯨ ꯌꯣꯝꯄꯥꯛꯇꯨꯅ ꯇꯧꯔꯝꯃꯤ. ꯇꯧꯕꯗꯨꯗ ꯍꯦꯟꯃꯟꯕꯗꯒꯤ ꯉꯁꯥꯏꯒꯤ ꯎꯄꯨ ꯃꯆꯥ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯎꯄꯨ ꯃꯆꯥ ꯁꯣ ꯂꯣꯟꯕ ꯑꯃ ꯑꯃꯨꯛ ꯊꯣꯔꯛꯂꯝꯃꯤ. ꯃꯗꯨ ꯎꯕꯗ ꯄꯤꯁꯛꯇꯤ ꯍꯔꯥꯎꯕꯒꯤ ꯃꯄꯥ ꯂꯩꯔꯝꯗꯦ. ꯃꯍꯥꯛ ꯍꯔꯥꯎꯃꯟꯗꯅ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗ ꯍꯨꯏ ꯑꯗꯨꯕꯨ ꯃꯆꯤꯟꯕꯥꯜ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ ꯃꯊꯟꯇ ꯑꯉꯥꯎꯕꯒꯤ ꯃꯇꯧꯒꯨꯝ꯫ ꯍꯨꯏ ꯑꯗꯨꯗꯤ ꯃꯆꯤꯟꯕꯥꯜ ꯍꯦꯛ ꯊꯥꯗꯣꯛꯄꯒ ꯄꯤꯁꯛꯀꯤ ꯏꯪꯈꯣꯜꯗ ꯈꯥꯔꯤꯕ ꯁꯝꯕꯜ ꯃꯌꯥꯝ ꯑꯗꯨ ꯀꯥꯟꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯄꯤ ꯑꯣꯔꯣ ꯇꯥꯅ ꯑꯁꯣꯛ ꯑꯄꯟ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯆꯦꯟꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯏꯕꯣꯜ ꯑꯃꯗꯤ ꯀꯩꯅꯥꯇꯣꯝꯕꯤ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯔꯝꯗꯦ꯫ ꯍꯨꯏ ꯑꯗꯨꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯄꯨꯟꯅ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯍꯨꯏꯗꯨꯁꯨ ꯋꯥꯍꯩ ꯍꯥꯏꯗ꯭ꯔꯕꯁꯨ
ꯀꯔꯤꯃꯠꯇ ꯈꯨꯝꯗ꯭ꯔꯕꯁꯨ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯀꯞꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯗꯨꯝꯕꯅ ꯄꯤꯁꯛꯅ ꯃꯉꯣꯟꯗ ꯇꯧꯈꯤꯕ ꯑꯃꯗꯤ ꯄꯤꯁꯛꯅ ꯌꯨꯝꯁꯤꯗ ꯀꯔꯝꯅ ꯆꯪꯂꯛꯈꯤ ꯄꯨꯝꯕ ꯃꯇꯩ ꯃꯅꯥꯎ ꯑꯍꯜ ꯑꯣꯏꯔꯕ ꯑꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯗꯨꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯅꯍꯥꯟꯈꯩ ꯃꯥꯕꯨ ꯀꯔꯤꯅꯣ ꯀꯗꯥꯏꯅꯣ ꯂꯩꯃꯤꯟꯅꯕꯅꯤ ꯆꯥꯃꯤꯟꯅꯕꯅꯤ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯜꯂꯨꯔꯕꯁꯨ, ꯃꯤꯉꯣꯟꯗ ꯀꯔꯤ ꯇꯧꯔꯨꯔꯕꯁꯨ ꯑꯩꯈꯣꯏꯗꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯇꯧꯖꯁꯅꯨ ꯂꯩꯖꯁꯅꯨ ꯈꯟꯗꯨꯅ ꯑꯁꯨꯃꯛ ꯊꯝꯂꯛꯂꯒ ꯃꯍꯥꯛꯅ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯁꯥꯔꯤ꯫ ꯑꯩ ꯀꯅꯥꯅꯣ ꯉꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯒꯅꯤ꯫ ꯑꯍꯜ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯃꯍꯥꯛꯅ ꯎꯁꯤꯠꯇꯕ꯫ ꯑꯁꯨꯝꯅ ꯏꯕꯣꯜꯗꯨ ꯃꯩ ꯍꯧꯅ ꯉꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯗ ꯄꯤꯁꯛꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯇꯧꯔꯤꯕꯗꯨꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯍꯥꯏꯕꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛꯇꯗ ꯃꯄꯥꯟꯂꯣꯝꯗ ꯌꯦꯡꯊꯣꯛꯂꯝꯃꯤ꯫ ꯑꯣ ꯂꯩꯀꯥꯏ ꯂꯩꯀꯥꯏ, ꯃꯍꯩ ꯍꯩꯕ ꯃꯤ ꯐꯥꯔꯦ, ꯃꯤꯇ꯭ꯔꯪ ꯍꯩꯕ ꯃꯤ ꯐꯥꯔꯦ, ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯪꯕꯤꯔꯛꯑꯣ, ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯛꯄꯤꯌꯣ, ꯏꯕꯣꯜ ꯑꯃꯗꯤ ꯀꯩꯅꯥꯇꯣꯝꯕꯤꯒꯤ ꯌꯨꯝꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯆꯪꯕꯤꯔꯛꯑꯣ, ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯐꯥꯔꯦ, ꯃꯍꯩ ꯍꯩꯕ, ꯃꯤꯇ꯭ꯔꯪ ꯍꯩꯕ ꯏꯕꯣꯜ ꯑꯃꯗꯤ ꯀꯩꯅꯥꯇꯣꯝꯕꯤ ꯃꯔꯨ ꯀꯣꯛꯁꯦ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨ ꯇꯝꯅ ꯄꯨꯝꯅꯃꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯌꯨꯝ ꯑꯗꯨ ꯍꯦꯛ ꯌꯧꯔꯕꯗ ꯁꯅꯥꯒꯤ ꯎꯄꯨꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯤꯌꯥꯝ ꯄꯨꯝꯕꯗ, ꯌꯦꯡꯉꯨ ꯃꯌꯥꯝ, ꯉꯁꯤꯒꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯁꯅꯥ ꯉꯥꯛꯇ ꯌꯥꯎꯕ ꯁꯅꯥꯒꯤ ꯎꯄꯨ ꯑꯁꯤ ꯌꯦꯡꯉꯨ, ꯍꯨꯏ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯃꯐꯝ ꯇꯥꯛꯇꯨꯅ ꯄꯤꯔꯝꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯩꯅꯥꯇꯣꯝꯕꯤ ꯑꯃꯁꯨꯡ ꯏꯕꯣꯜꯒꯤ ꯃꯌꯨꯝꯗ ꯁꯅꯥꯒꯤ ꯎꯄꯨ ꯑꯁꯤ ꯀꯌꯥꯔꯛ ꯐꯪꯂꯝꯂꯒꯅꯤ꯫ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇꯁꯨ ꯁꯅꯥꯒꯤ ꯎꯄꯨ ꯑꯁꯤ ꯐꯪꯗꯨꯅ ꯃꯈꯣꯏ ꯍꯨꯏ ꯑꯁꯤꯒ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯈꯣꯏ ꯑꯅꯤ ꯈꯠꯅꯗꯦ, ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯩ, ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯜꯂꯤꯕꯁꯦ ꯃꯁꯤ ꯑꯔꯥꯟꯕ ꯋꯥꯈꯜꯅꯤ꯫ ꯃꯍꯥꯛꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ, ꯃꯍꯩ ꯇꯧꯗꯨꯅ, ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯁꯨꯗꯅ ꯂꯩꯔꯤꯕꯁꯦ ꯃꯤꯌꯥꯝꯅ ꯑꯗꯨꯝ ꯈꯪꯕꯤꯔꯣ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯍꯨꯔꯥꯟꯕ ꯑꯁꯤ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯁꯤ, ꯃꯌꯥꯝ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯁꯦ꯫ ꯈꯨꯟꯗꯨꯒꯤ ꯑꯍꯜ ꯑꯃ ꯊꯣꯛꯂꯛꯇꯨꯅ, ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯉꯥꯏꯈꯣꯀꯣ ꯄꯤꯁꯛ, ꯅꯪꯅ ꯍꯥꯏꯕ ꯋꯥꯁꯨ ꯇꯥꯒꯅꯤ, ꯃꯈꯣꯏꯒꯤ ꯋꯥꯁꯨ ꯇꯥꯒꯅꯤ꯫ ꯀꯗꯥꯏꯅꯣ ꯅꯪꯅ ꯐꯪꯂꯤꯕ ꯁꯅꯥꯒꯤ ꯎꯄꯨꯅ? ꯃꯈꯣꯏꯒꯤ ꯁꯅꯥꯒꯤ ꯎꯄꯨꯅ ꯀꯗꯥꯏꯅꯣ? ꯌꯦꯡꯉꯨ ꯂꯥꯛꯑꯣ, ꯇꯥꯗ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯒ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯆꯥꯏꯈꯥꯏꯗꯅ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎꯅ ꯉꯁꯥꯏꯗꯒꯤ ꯀꯞꯄꯋꯣ ꯂꯥꯎꯕꯋꯣ ꯈꯣꯡꯕꯋꯣ ꯍꯔꯥꯎꯃꯟꯗꯅ ꯅꯣꯛꯄꯋꯣ ꯈꯦꯕꯋꯣ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯇꯨ, ꯁꯅꯥ ꯉꯥꯛꯇꯅꯦ ꯇꯥꯔꯤꯁꯦ, ꯆꯥꯛꯈꯨꯝ ꯃꯥꯡ, ꯐꯃꯨꯡ ꯃꯥꯡ, ꯁꯅꯥ ꯉꯥꯛꯇꯅꯦ ꯇꯨ, ꯁꯤ ꯁꯅꯥ ꯅꯠꯇꯦ ꯍꯥꯏꯒꯗ꯭ꯔꯣ? ꯌꯦꯡꯉꯨ ꯇꯨ, ꯇꯥꯗ ꯌꯦꯡꯉꯨꯁꯦ, ꯏꯆꯦ ꯏꯅꯦ ꯍꯣꯏꯁꯨ ꯌꯦꯡꯉꯨꯁꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯄꯥꯏꯗꯨꯅ ꯃꯤꯌꯥꯝ ꯑꯗꯨꯗ ꯎꯠꯂꯝꯃꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯁꯨ ꯁꯅꯥ ꯃꯌꯥꯝꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯤꯁꯛꯀꯤ ꯋꯥ ꯊꯥꯖꯗꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯕꯅ ꯏꯕꯣꯜ ꯑꯃꯁꯨꯡ ꯀꯩꯅꯥꯇꯣꯝꯕꯤꯗ ꯀꯔꯤꯅꯣ ꯍꯪꯁꯤ ꯍꯥꯏꯅ ꯑꯃꯨꯛ ꯍꯥꯏꯅꯔꯛꯂꯝꯃꯤ꯫ ꯏꯕꯣꯜ ꯑꯃꯁꯨꯡ ꯀꯩꯅꯥꯇꯣꯝꯕꯤꯕꯨ ꯀꯧꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ꯫ ꯍꯥꯏꯌꯨ ꯏꯕꯣꯜ, ꯅꯪꯒꯤꯁꯨ ꯀꯔꯤꯅꯣ ꯑꯄꯥꯝꯕ ꯍꯥꯏꯌꯨ, ꯄꯤꯁꯛꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯑꯆꯨꯝꯕ ꯉꯥꯛꯇꯔꯥ? ꯅꯪꯒꯤ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯔꯥ? ꯍꯥꯏꯌꯨ꯫ ꯇꯥꯗ, ꯑꯩꯗꯤ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏꯕꯨꯗꯤ ꯂꯩꯖꯗꯦ, ꯑꯗꯨꯕꯨ ꯄꯤꯁꯛ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯌꯨꯝꯊꯪꯅꯕ ꯑꯃ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯤꯕꯁꯦ, ꯃꯍꯥꯛ ꯃꯁꯥꯃꯛꯅꯤ ꯍꯨꯔꯥꯟꯕꯗꯤ꯫ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯑꯩꯒꯤ ꯍꯨꯏꯁꯤꯕꯨ ꯍꯨꯔꯥꯜꯂꯒ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯥꯒꯤ ꯏꯃꯨꯡꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯒ ꯁꯅꯥꯒꯤ ꯎꯄꯨ ꯑꯁꯤ ꯐꯪꯂꯤꯕꯅꯤ꯫ ꯑꯩꯅ ꯁꯅꯥꯒꯤ ꯎꯄꯨ ꯐꯪꯂꯤꯕ ꯑꯁꯤꯗꯤ ꯑꯩꯅ ꯍꯨꯏꯁꯤꯗ ꯍꯥꯏꯔꯒ ꯐꯪꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯍꯨꯏ ꯗꯨꯝꯕꯗꯤ ꯃꯅꯝ ꯅꯝꯕ ꯍꯩꯕ ꯈꯛꯇꯃꯛꯅꯤ, ꯃꯤꯔꯣꯜ ꯂꯣꯟꯕ ꯈꯪꯕ ꯈꯛꯇꯃꯛꯅꯤ꯫ ꯃꯍꯥꯛ ꯅꯣꯡꯃꯇꯁꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯤꯔꯣꯜ ꯂꯣꯟꯗꯦ꯫ ꯇꯥꯗ ꯍꯣꯏꯁꯨ ꯈꯪꯂꯝꯃꯣꯏ ꯀꯩꯁꯨ꯫ ꯑꯩꯒꯤ ꯏꯃꯨꯡ ꯈꯛꯇꯗ ꯃꯍꯥꯛꯅ ꯃꯤꯔꯣꯜ ꯂꯣꯟꯗꯨꯅ ꯑꯩꯈꯣꯏ ꯄꯥꯎ ꯐꯥꯎꯅꯖꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯤ ꯃꯤꯌꯥꯝꯗ ꯀꯔꯤ ꯑꯀꯥꯏꯕ ꯄꯤ, ꯃꯤꯌꯥꯝꯗ ꯀꯔꯤ ꯑꯋꯥꯕ ꯄꯤ? ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯏꯃꯥ ꯏꯆꯥ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯂꯩꯖꯕꯅꯤ꯫ ꯃꯁꯤꯗ ꯄꯤꯁꯛꯅ ꯁꯨꯛꯅꯨꯡ ꯅꯨꯡꯉꯥꯏꯇꯦ, ꯄꯤꯁꯛꯅ ꯁꯨꯛꯄꯦꯟ ꯄꯦꯟꯗꯦ꯫ ꯑꯩꯅ ꯅꯍꯥꯟꯉꯩ ꯈꯨꯝꯂꯣꯏ ꯍꯥꯏꯅ ꯈꯨꯝꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯆꯥꯕ ꯊꯛꯄꯒꯤ ꯂꯨꯈꯥꯛ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯗ ꯏꯪꯈꯣꯜꯗ ꯂꯪꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯑꯗꯨ ꯐꯥꯎꯕ ꯑꯩꯅ ꯑꯉꯥꯡꯅꯤ ꯇꯧꯖꯁꯅꯨ, ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯗꯗꯅ ꯇꯧꯔꯤꯕꯅꯤ, ꯃꯥꯒ ꯑꯩꯈꯣꯏꯒ ꯃꯥꯟꯅꯔꯕꯗꯤ ꯁꯣꯏꯗꯅ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯒꯅꯤ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯔꯣꯏ꯫ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯍꯨꯔꯥꯟꯕꯗꯤ ꯄꯤꯁꯛꯅꯤ꯫
ꯂꯩꯀꯥꯏꯒꯤ ꯄꯣꯠꯃꯥꯡ ꯆꯩꯃꯥꯡ ꯈꯨꯗꯤꯡꯃꯛ ꯌꯦꯟ ꯉꯥꯅꯨ ꯍꯨꯔꯥꯜꯂꯤꯕ ꯄꯨꯝꯅꯃꯛ ꯄꯤꯁꯛꯅ ꯉꯥꯛꯇꯅꯤ꯫ ꯌꯨꯝꯊꯪꯅꯕ ꯑꯃ ꯑꯣꯏꯅ ꯑꯩꯁꯨ ꯂꯣꯏꯅꯃꯛ ꯈꯪꯂꯤꯕꯅꯤ꯫ ꯃꯍꯥꯛꯅꯤ ꯍꯨꯔꯥꯟꯕꯗꯤ꯫ ꯃꯍꯥꯛꯀ ꯃꯥꯟꯅꯗꯨꯅ ꯀꯩꯗꯧꯔꯨꯕꯅꯣ? ꯃꯥꯒ ꯑꯩꯒ ꯃꯥꯟꯅꯗꯨꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯔꯕꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯩꯁꯨ ꯆꯣꯡꯊꯩ ꯈꯟꯗꯨꯅ ꯃꯍꯥꯛꯀ ꯑꯩꯒ ꯃꯥꯟꯅꯗꯅ ꯂꯥꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯃꯤꯌꯥꯝꯅ ꯈꯪꯕꯤꯔꯣ, ꯃꯍꯥꯛꯅ ꯐꯪꯂꯤꯕ ꯁꯅꯥꯒꯤ ꯎꯄꯨꯁꯦ ꯁꯅꯥ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯑꯁꯤꯃꯗꯤ ꯌꯦꯡꯂꯁꯤ꯫ ꯍꯨꯏ ꯗꯨꯝꯕꯅ ꯁꯅꯥꯒꯤ ꯎꯄꯨ ꯑꯁꯤ ꯁꯅꯥ ꯌꯥꯎꯗꯦ ꯍꯥꯏꯕꯁꯤ ꯍꯥꯟꯅꯅ ꯇꯥꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯕꯨꯛꯆꯦꯜ ꯐꯠꯇꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛꯀꯤ ꯏꯪꯈꯣꯜꯗ ꯑꯁꯤꯒꯨꯝꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯄꯣꯠꯆꯩ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯕꯇꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯏꯪꯈꯣꯜꯗ ꯑꯐꯕ ꯀꯔꯤꯁꯨ, ꯂꯥꯏ ꯐꯥꯎꯕ ꯐꯠꯇꯕ ꯉꯥꯛꯇ ꯂꯩ ꯍꯥꯏꯗꯨꯅ ꯗꯨꯝꯕꯅ ꯏꯃꯨꯡꯗ ꯇꯝꯂꯤꯕꯅꯤ꯫ ꯃꯗꯨ ꯃꯌꯥꯝꯗꯨ ꯈꯪꯕꯅ ꯃꯤꯌꯥꯝꯗꯁꯨ ꯏꯕꯣꯜꯅ ꯃꯈꯧ-ꯄꯣꯛꯅ ꯍꯥꯏꯔꯤꯕꯅꯤ, "ꯌꯦꯡꯁꯤ ꯃꯌꯥꯝ, ꯃꯥꯒꯤ ꯁꯅꯥꯒꯤ ꯎꯄꯨꯁꯦ, ꯁꯣꯁꯦ ꯊꯨꯒꯥꯏꯔꯁꯦ ꯃꯌꯥꯝ"꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯣꯗꯨ ꯊꯨꯒꯥꯏꯗꯨꯅ ꯁꯅꯥꯒꯤ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯣꯛꯄꯗ ꯂꯩꯉꯣꯏꯅ ꯄꯤꯛ ꯊꯜꯂꯕ ꯎꯄꯨ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯉꯁꯥꯏꯒꯤ ꯏꯕꯣꯜꯒꯤ ꯁꯅꯥꯒꯤ ꯎꯄꯨ ꯑꯗꯨꯁꯨ ꯄꯨꯊꯣꯛꯇꯨꯅ ꯁꯅꯥ ꯃꯌꯥꯝ ꯑꯗꯨꯁꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯤꯁꯛꯀꯤ ꯎꯄꯨ ꯑꯗꯨꯁꯨ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯉꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯄꯤꯛ ꯊꯟꯅ ꯂꯩꯔꯝꯕꯗꯨꯗ ꯄꯤꯁꯛꯇꯤ ꯄꯨꯡꯉꯛ-ꯉꯛꯈ꯭ꯔꯦ꯫ ꯃꯍꯥꯛ ꯄꯩꯁꯥ ꯄꯥꯏꯔꯒꯅꯤ, ꯉꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯔꯒꯅꯤ, ꯁꯅꯥꯒꯤ ꯎꯄꯨ ꯐꯪꯂꯦ ꯈꯜꯂꯨꯕꯗꯨ ꯄꯨꯝꯅꯃꯛ ꯑꯔꯥꯟꯕ ꯑꯣꯏꯔꯝꯂꯕꯗ ꯄꯤꯁꯛ ꯂꯩꯃꯥꯏꯗ ꯂꯦꯛꯊꯈ꯭ꯔꯦ꯫ ꯄꯤꯁꯛꯀꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯌꯥꯝꯅ ꯏꯁꯤꯡ ꯊꯥꯗꯨꯅ ꯂꯥꯛꯅꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯄꯨ ꯅꯣꯛꯁꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥꯟꯊꯔꯤꯕꯗꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕꯒꯤ ꯑꯃꯠꯇ ꯅꯠꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯁꯅꯥꯒꯤ ꯎꯄꯨ ꯑꯗꯨ ꯁꯅꯥ ꯌꯥꯎꯔꯝꯗꯕ ꯂꯩꯉꯣꯏ ꯉꯥꯛꯇ ꯄꯤꯛꯊꯟꯅ ꯌꯥꯎꯔꯝꯕꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯄꯥꯈꯠꯇꯨꯅ ꯊꯀꯠꯇꯨꯅ ꯋꯥꯟꯊꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯝꯕꯗꯨꯒ ꯑꯣꯟꯅ-ꯇꯩꯅꯕꯗꯨꯗ ꯃꯍꯥꯛ ꯉꯥꯎꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯤꯌꯥꯝ ꯄꯨꯝꯕ ꯋꯥꯈꯜ ꯇꯥꯔꯕꯗ ꯁꯅꯥꯒꯤ ꯎꯄꯨ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯁꯅꯥ ꯃꯌꯥꯝ ꯑꯗꯨ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗ ꯏꯕꯣꯜ ꯃꯇꯩ ꯃꯅꯥꯎꯅ ꯌꯦꯟꯊꯣꯛꯂꯝꯃꯤ꯫ "ꯑꯩꯈꯣꯏꯒꯤꯗꯤ ꯁꯅꯥꯒꯤ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯥ-ꯏꯁꯨ ꯂꯩꯗꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯊꯅꯝꯒꯅꯤ ꯍꯥꯏꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯟꯅꯃꯤꯟꯅꯗꯨꯅ, ꯑꯔꯩ ꯂꯩꯇ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯍꯤꯡꯃꯤꯟꯅꯁꯤ ꯅꯨꯡꯉꯥꯏꯅ꯫ ꯑꯗꯨꯒ ꯑꯩꯒꯤ ꯗꯨꯝꯕꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯒ ꯂꯩꯃꯤꯟꯅꯖꯕꯗ ꯀꯅꯥꯃꯠꯇꯅ ꯑꯌꯦꯠꯄ ꯄꯤꯕꯤꯒꯅꯨ, ꯀꯅꯥꯃꯠꯇꯅ ꯀꯔꯤꯃꯠꯇ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩꯒꯤ ꯗꯨꯝꯕꯅ ꯁꯤꯔꯕꯁꯨ ꯑꯩꯅ ꯍꯨꯏ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯍꯥꯛꯄꯨ ꯐꯨꯝꯗꯨꯅ ꯍꯩ ꯂꯩ ꯀꯠꯇꯨꯅ ꯑꯩꯅ ꯅꯨꯡꯁꯤꯅ ꯍꯣꯠꯅꯖꯒꯅꯤ꯫ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯃꯌꯥꯝꯅ ꯀꯔꯤꯁꯨ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ꯫ ꯃꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ, ꯑꯩꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯑꯩꯅ ꯑꯩꯒꯤ ꯏꯃꯨꯡꯗ ꯇꯧꯖꯕꯅꯤ꯫ ꯃꯌꯥꯝꯅ ꯃꯁꯤꯃꯗꯤ ꯌꯥꯕꯤꯌꯨ, ꯉꯁꯤꯒꯤꯗꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯍꯟꯕꯤꯈ꯭ꯔꯣ꯫ ꯁꯅꯥ ꯂꯨꯄꯥ ꯑꯃꯠꯇ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯍꯧꯗ꯭ꯔꯦꯀꯣ꯫ ꯃꯌꯥꯝ ꯆꯠꯄꯤꯔꯣ, ꯃꯌꯥꯝ ꯆꯠꯄꯤꯔꯣ꯫ ꯑꯗꯨꯒꯅꯦ, ꯁꯤꯗ ꯇꯥꯔꯤꯕ ꯄꯤꯁꯛꯁꯤꯁꯨ ꯄꯨꯔꯒ ꯑꯝꯇ ꯃꯌꯨꯝꯗ ꯊꯝꯕꯤꯔꯝꯃꯨ꯫ ꯑꯩꯒꯤ ꯌꯨꯝꯐꯝꯁꯤꯗ ꯄꯤꯁꯛꯀꯤ ꯍꯛꯆꯥꯡ ꯇꯥꯍꯟꯕꯤꯔꯝꯒꯅꯨ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯁꯤꯔꯕꯁꯨ ꯑꯩꯒꯤ ꯍꯤꯡꯈꯣꯜꯁꯤꯗ ꯁꯤꯕ ꯌꯥꯔꯣꯏ꯫ ꯃꯌꯥꯝꯅ ꯏꯁꯤꯡ ꯊꯥꯗꯨꯅ ꯂꯥꯌꯦꯡꯒꯦꯔꯥ, ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯗꯨꯅ ꯂꯥꯏꯀꯠꯅꯒꯦꯔꯥ, ꯃꯌꯥꯝꯅ ꯊꯣꯛꯄ ꯃꯥꯒꯤ ꯌꯨꯝꯐꯝꯗ ꯇꯧꯕꯤꯔꯨꯔꯣ꯫ ꯑꯩꯈꯣꯏ ꯂꯩꯖꯍꯧꯔꯒꯦ ꯃꯌꯥꯝ꯫ ꯉꯁꯤꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯔꯛꯑꯅꯨꯀꯣ꯫ ꯗꯨꯝꯕ ꯑꯃꯁꯨꯡ ꯀꯩꯅꯥꯇꯣꯝꯕꯤ, ꯏꯕꯣꯜ ꯑꯩꯈꯣꯏ ꯑꯍꯨꯝ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛꯇ ꯄꯥꯟꯖꯒꯦꯀꯣ ꯃꯌꯥꯝ꯫ ꯑꯁꯨꯝꯅ ꯗꯨꯝꯕ ꯑꯃꯁꯨꯡ ꯀꯩꯅꯥꯇꯣꯝꯕꯤ ꯏꯕꯣꯜ ꯋꯥ-ꯋꯥ ꯅꯣꯛꯇꯨꯅ ꯃꯈꯣꯏ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫